Hi guys, Manipur Top Channel dagi anaoba job ama hazik update lae. Mayam maru oibasing haidi hajeji apply tawba yare online link amasung atoppa notification direct official website dagi thokpa kamain apply tawbuna haibuna singba mathang mayam utjarake hanba maktada mayam notification da maru oibasing pirakpa singda du hana haige. Ado video si skip tawdobida hawbadagina loi fu yengbiyu mayam. Ano khangdaba gyan tadaba yarasu comment box ta sungjoy soidana hangbiro reply tawjarake aduga video si mayam phajana di semjadre matang sabda phajana semage edit ka tawra phajana do sigi mayam railway gi ne vacancy laise ko lakpase date 14 da lae April gi aduga April gi date 15 doi mal aduga May gi date 14 for ko sida period date of issue date 15 for 2019 the last date 14 5 2019 sida period se asigi vacancy se mayam kana East Coast Railway ko moigine aduga mayam sigi khudong saba namu exam se CBT haidi computer based test se si loiraga dum direct verification tawraga aduga loire dum selection je phangduni be mya sigi khudong saba se manghan biganu aduga sigi laiba form su direct permanent ne ba side haidi temporary kangu contract yam taw jikan de adu sidi direct permanent ne my vacancy laise aduga vacancy na kayam aduga my eligibility criteria na kari no adu vacancy laiba postings na kari no haibel singbo do mayam mathang haijarake mayam sida date of issue and the last deadline sida loina pire ko mayam hejik so haikibda aduga sida pi se mayam vacancy singi sida pire online da jik direct kano tawba form thare ko adu direct official website ta sanga ka su kamai tawdubunu to herake my vacancy se mayam apun me vacancy se magi junior clerk com typist technician 3 commercial com ticket clerk goods guard junior engineer civil junior engineer electric SNT mayam vacancy se mayam pire the number of vacancies se mayam sida pire total vacancy se 310 ko chahunga tara aduga ayamba sigi thabak lakpa se sigidi khangda boina tawe mayam ko haidi atop haidi mi na pak khangna da ba male sigi vacancy lakpa se apply toksin biyo mayam khudong sab lobiyo aduga jikti Manipur da corruption ngatani na sagumba se central gi oiba se khra try tawiyo aduga sida haire mayam sigi mai vacancy singje mayam taruk ne number of posts se taruk ne thabak makan se adu karambana ayambana magi qualification se mayam 10+2 ko natragana moigi atoppa magi khra pirakane makhadi yengase do mayam ko the zone of consideration do mayam maru oiba sing du khatang hara the permanent post ne kaine loina moi hare grade pay ko ke loina hare payment giso ado maru oiba point herake ado mayam isana paninga ga su sigi notification se mayam ai video sigi link da hapakke dum isai tan dum pajar share ko aduga mayam sida leire magi sigi shortcut se mayam khangna bi yarsu makha da loina piramni ko ado magi division pire UR SC ST magi vacancy ko pise sida se community wise distribution RS under suppose ko pay ban se loina pire mayam yengo painter mai thabakki yamane mo si pise post type medical standard mathang ado mayam si OHOL ba si p singse si kasumta khalluno haidi khangda bi yar suma gi shortcut se kari no haid makha da pi bene ba du dum yengo mayam gyan dana ba adu ka ngasai number of post to 6 ni mayam ko 6 ne adu number of post to magi kari no haid do matriculation su yai mayam 10 pass yai 12 pass yai direct thajin ba aduga mayam mamang na video semlo se gyan ta da khra yaw haidi 10 pass ti oiraga magi NTC National Trade Certificate payo haibne ba metric pass to bu kangu gi di 10+ gi di aduga 12+ oira
12 ꯑꯣꯏꯔꯒꯅꯀꯣ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯊꯥꯖꯤꯟꯕ ꯌꯥꯔꯦ ꯐꯣꯝꯁꯦ ꯃꯌꯥꯝ ꯀꯣ 10 ꯄꯥꯁ ꯑꯣꯏꯔꯒꯅ ꯃꯥꯏ NTC ꯅꯠꯇ꯭ꯔꯒ NSCꯒꯤ ꯁꯔꯇꯤꯐꯤꯀꯦꯠꯁꯦ ꯄꯥꯏꯒꯗꯧꯕ ꯑꯣꯏꯒꯗꯧꯕ ꯑꯗꯨ 12 ꯄꯥꯁ ꯀꯥꯡꯕꯨꯒꯤꯗꯤ ꯁꯔꯇꯤꯐꯤꯀꯦꯠ ꯀꯩꯁꯨꯝ ꯄꯥꯏꯗ꯭ꯔꯁꯨ ꯌꯥꯔꯦ ꯗꯥꯏꯔꯦꯛ ꯐꯤꯜ ꯑꯞ ꯇꯧꯕ ꯌꯥꯏ ꯑꯗꯨꯝ ꯑꯗꯨꯒ ꯃꯥꯏ ꯑꯦꯗꯨꯀꯦꯁꯟ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯤ ꯃꯌꯥꯝ ꯌꯦꯡꯅꯤꯡꯉꯒꯁꯨ ꯃꯈꯥꯗ ꯗꯥꯏꯔꯦꯛ ꯄꯤꯔꯦ ꯁꯤ ꯑꯗꯨꯝ ꯏꯁꯥꯅ ꯌꯦꯡꯕꯤꯔꯣ ꯌꯥꯔꯅꯤꯀꯣ eligibility criteria education qualificationꯒꯤ ꯃꯇꯥꯡꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯆꯥꯎꯔꯥꯛꯄꯁꯨ ꯍꯥꯏꯈ꯭ꯔꯦ ꯃꯌꯥꯝ ꯃꯥꯏ ꯈꯦꯠꯅꯕ ꯄꯣꯁꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯄꯤꯕꯅꯦ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯦ ꯃꯥꯁꯇꯔ ꯍꯥꯏꯗꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯑꯣꯏꯔꯒꯁꯨ ꯌꯥꯏ ꯑꯗ ꯑꯦꯖ ꯂꯤꯃꯤꯠꯁꯦ ꯆꯍꯤꯀꯣ 42 ꯖꯦꯅꯔꯦꯜꯒꯤꯅ ꯑꯗꯨꯒ OBCꯒꯤꯅ 45 ꯑꯗ SC STꯒꯤꯅ 47 ꯃꯁꯤ ꯌꯥꯔꯦ ꯃꯦꯗꯤꯀꯦꯜ ꯐꯤꯠꯅꯦꯁꯀꯤ ꯃꯇꯥꯡꯗꯁꯨ ꯃꯥꯒꯤ ꯄꯥꯔꯥ 5 ꯍꯥꯏꯅ ꯃꯥꯒꯤꯁꯤ ꯃꯈꯥꯗ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯗ ꯌꯦꯡꯉꯣ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯤ ꯅꯤꯜ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯤꯁꯤꯗꯤ ꯀꯩꯁꯨꯝ ꯇꯤꯡꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯐ꯭ꯔꯤ ꯑꯣꯏ ꯂꯩꯔꯝꯃꯦ ꯄꯨꯂꯞ ꯖꯦꯅꯔꯦꯜꯒꯤꯁꯨ ꯑꯃꯒꯤꯁꯨ ꯀꯩꯁꯨ ꯂꯣꯏꯅ ꯃꯣꯗ ꯑꯣꯐ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯣꯟꯂꯥꯏꯟ ꯀꯣ ꯁꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯁꯤꯗ ꯇꯧꯒꯗꯕ ꯑꯗꯨꯒ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕꯗ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯔꯁꯨ ꯈꯨꯗꯣꯡꯆꯥꯗꯕ ꯌꯥꯎꯔꯒꯁꯨ ꯃꯣꯏꯅ ꯁꯤꯗ ꯄꯤꯔꯤꯕ ꯅꯝꯕꯔꯁꯤꯗ ꯀꯣꯟꯇꯦꯛ ꯇꯧꯕ ꯌꯥꯔꯦ ꯑꯦꯛꯁꯦꯞ ꯁꯟꯗꯦ ꯍꯥꯏꯔꯤꯌꯦꯀꯣ ꯑꯗꯨꯒ 9 AM ꯗꯒꯤꯅ 6 PM ꯐꯥꯎꯕ ꯀꯣꯟꯇꯦꯛ ꯇꯧꯕ ꯌꯥꯔꯦ ꯁꯤꯅ ꯐꯣꯟ ꯅꯝꯕꯔ ꯃꯣꯏ ꯄꯤꯁꯤꯗ ꯑꯗꯨꯒ ꯁꯟꯗꯦꯗꯤ ꯀ꯭ꯂꯣꯖ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯣꯟꯂꯥꯏꯟ ꯇꯧꯕꯒꯤ ꯐꯥꯏꯅꯦꯜ ꯁꯕꯃꯤꯁꯟꯅ ꯀꯩꯅ ꯃꯇꯥꯡ ꯑꯣꯏꯅ ꯄꯤꯔꯦ ꯂꯥꯁꯇ ꯀꯩꯀꯩ ꯄꯤꯔꯦ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯀꯃꯥꯏꯅ ꯁꯕꯃꯤꯠ ꯇꯧꯒꯅꯤ ꯚꯨꯕꯅꯦꯁꯣꯔ ꯋꯦꯕꯁꯥꯏꯠꯅꯦ ꯃꯣꯏꯒꯤ ꯉꯁꯥꯏ ꯅꯠꯇ꯭ꯔ ꯉꯁꯥꯏꯗꯣ ꯑꯗꯨꯒ ꯁꯤꯗ ꯄꯤꯁꯤꯡꯁꯤꯗꯤ ꯃꯌꯥꯝ ꯑꯣꯟꯂꯥꯏꯟ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯍꯥꯟꯕꯗ ꯆꯪꯉꯤꯁꯤ ꯃꯤꯡ ꯗꯦꯠ ꯑꯣꯐ ꯕꯥꯔꯊ ꯏꯃꯦꯜ ꯑꯦꯗ꯭ꯔꯦꯁ ꯑꯥꯙꯥꯔ ꯅꯝꯕꯔ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯗꯤꯄꯥꯔꯠꯃꯦꯟ ꯑꯦꯟ ꯄꯣꯁ ꯕꯤꯡ ꯑꯦꯄ꯭ꯂꯥꯏꯠ ꯄꯣꯁ ꯃꯌꯥꯝ ꯄꯤꯈ꯭ꯔꯦ ꯉꯁꯥꯏ ꯑꯩꯅ ꯄꯥꯝꯃꯤꯕ ꯄꯣꯁꯇꯣ ꯀꯔꯝꯕꯅꯣ ꯏꯁꯥꯅ ꯈꯟꯕ ꯍꯥꯟꯅ ꯈꯜꯂꯣꯕꯀꯣ ꯁꯤ ꯌꯦꯡꯉꯀꯥꯟꯗ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯒ ꯆꯥꯟꯅꯕ ꯏꯁꯥꯅ ꯄꯥꯝꯕ ꯄꯣꯠꯇꯣ ꯈꯜꯂꯀꯥꯟꯗ ꯑꯗꯨ ꯄꯣꯁꯇꯣ ꯈꯟꯗꯣꯏꯅꯦꯕ ꯑꯃꯨꯛ ꯄꯣꯁꯇꯣ ꯌꯥꯝ ꯄꯤꯕꯅꯤꯅ ꯃꯣꯏꯁꯤꯗ ꯑꯗꯨꯒ ꯃꯣꯏꯅ ꯑꯦꯗꯚꯥꯏꯁ ꯄꯤꯁꯦ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯥꯏꯗꯤꯒ ꯄꯥꯁꯋꯥꯔꯗꯀ ꯖꯦꯅꯦꯔꯦꯠ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯗ ꯏꯃꯦꯜ ꯑꯥꯏꯗꯤꯒ SMS ꯐꯣꯟ ꯅꯝꯕꯔ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯏꯁꯥꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯕꯒꯨꯝꯕ ꯍꯥꯞꯄꯤꯌꯨ ꯈꯣꯠꯂꯨꯀꯣ ꯑꯇꯩꯁꯤꯗꯤ ꯍꯥꯟꯅ ꯑꯩꯅ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕꯗꯨ ꯈꯛꯇꯅꯦ ꯆꯍꯤ ꯂꯤꯔꯕ ꯀꯥꯡꯕꯨꯁꯨ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯔꯦ ꯁꯦꯂꯦꯛꯁꯟ ꯄ꯭ꯔꯣꯁꯤꯗꯔꯁꯤ ꯂꯩꯔꯦꯗꯣ CBTꯁꯤ ꯃꯌꯥꯝ ꯁꯤꯅꯦ ꯁꯤ ꯋꯥꯟꯁ ꯄꯥꯁ ꯇꯧꯔꯗꯤ ꯑꯗꯨꯝ ꯁꯦꯂꯦꯛꯁꯟ ꯐꯪꯕꯒꯨꯝꯕꯅꯦꯕꯀꯣ ꯑꯗꯨꯒ ꯇꯥꯏꯄꯤꯡ ꯇꯦꯁ ꯁ꯭ꯀꯤꯜꯒ ꯂꯩ ꯇꯥꯏꯄꯤꯡ ꯁ꯭ꯀꯤꯜ ꯇꯦꯁꯁꯦ ꯃꯌꯥꯝꯁꯤꯗꯤ ꯌꯥꯎꯕꯁꯨ ꯌꯥꯎꯏ ꯌꯥꯎꯗꯕꯁꯨ ꯌꯥꯎꯏ ꯌꯥꯎꯗꯕꯁꯨ ꯌꯥꯎꯏ ꯍꯥꯏꯗꯤ ꯅꯈꯣꯏꯅ ꯈꯜꯂꯤꯕ ꯄꯣꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯏ ꯃꯊꯪ ꯂꯥꯛꯑꯅꯦꯕꯀꯣ ꯑꯗꯨꯒ ꯋꯥꯟꯁ ꯑꯗꯨ ꯂꯣꯏꯈ꯭ꯔꯗꯤ ꯃꯌꯥꯝꯁꯦ ꯁꯦꯂꯦꯛꯁꯟ ꯇꯧꯕꯒꯨꯝꯕꯅꯦ ꯑꯗꯨꯒ ꯗꯣꯀꯨꯃꯦꯟ ꯚꯦꯔꯤꯐꯤꯀꯦꯁꯟ ꯂꯩꯔꯦ ꯑꯗꯨꯗꯤ ꯏꯁꯥꯒꯤ ꯗꯣꯀꯨꯃꯦꯟ ꯗꯔꯀꯥꯔ ꯇꯥꯔꯦ ꯑꯗꯨꯒ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯂꯥꯛꯄꯒꯤ ꯃꯇꯥꯡꯁꯨ ꯃꯌꯥꯝ ꯕꯤꯐꯣꯔ 14 days ꯀꯣ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝ 2 weeks before ꯍꯥꯏꯕ CBT ꯑꯦꯛꯖꯥꯝ ꯇꯧꯒꯗꯕ ꯅꯨꯃꯤꯠꯇꯨꯒꯤ ꯕꯤꯐꯣꯔ 14 daysꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯑꯦꯗꯃꯤꯠ ꯀꯥꯔꯗꯇꯨ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯌꯥꯔꯦ ꯗꯣꯀꯨꯃꯦꯟ ꯚꯦꯔꯤꯐꯤꯀꯦꯁꯟ ꯑꯣꯔ ꯃꯦꯗꯤꯀꯦꯜ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄꯁꯤꯅ ꯁꯨꯝ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯊꯥꯖꯤꯟꯕꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯊꯥꯖꯤꯟꯗꯅꯕ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯥꯖꯤꯟꯅꯕ ꯑꯗꯨꯒꯨꯝꯕ ꯉꯥꯛꯇꯅꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯐꯣꯇꯣ ꯑꯞꯂꯣꯗ ꯇꯧꯔꯁꯨ ꯑꯃ ꯇꯧꯔꯁꯨ ꯉꯁꯥꯏ ꯑꯦꯕ꯭ꯔꯤꯚꯦꯁꯟꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝ ꯁꯤꯜꯂꯦ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯁꯤꯗ ꯌꯦꯡꯉꯣ ꯂꯣꯏꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯐꯣꯇꯣ ꯑꯞꯂꯣꯗ ꯇꯧꯔꯁꯨ ꯑꯩꯈꯣꯏꯒꯤ ꯇꯨꯄꯤ ꯎꯞꯄꯒꯨꯝꯕ ꯀꯣ ꯑꯗꯨꯒꯨꯝꯕ ꯁꯤꯒꯅꯦꯆꯔ ꯇꯧꯔꯁꯨ ꯃꯌꯦꯛꯁꯤꯡ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨꯗꯣ ꯃꯣꯏ ꯔꯤꯖꯦꯛ ꯇꯧꯕꯅꯦꯕ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯏꯁꯥꯒꯤ ꯍꯥꯏꯗꯤ ꯐꯣꯇꯣꯗꯣ ꯐꯖꯅ ꯁꯦꯝꯃꯒ ꯀꯦꯞ ꯎꯞꯇꯕꯤ ꯀꯣ ꯁꯤꯒꯅꯦꯆꯔꯁꯨ ꯐꯖꯅ ꯇꯧꯕꯤꯔꯒ ꯃꯌꯦꯛ ꯁꯦꯡꯅ ꯑꯅꯧꯕꯒꯨꯝꯕ ꯊꯥꯒꯠꯄꯤꯌꯨ ꯃꯌꯥꯝ ꯀꯣ ꯑꯅꯧꯕ ꯍꯥꯏꯗꯤ ꯀꯨꯏꯗ꯭ꯔꯤꯕ ꯐꯣꯇꯣ ꯅꯝꯃꯁꯨ ꯑꯗꯨꯒꯨꯝꯕ ꯌꯦꯡꯉ ꯊꯥꯒꯠꯄꯤꯌꯨ ꯑꯗꯨꯒ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯃꯔꯨꯑꯣꯏꯕ ꯑꯗꯨꯝ ꯈꯔꯗꯣ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯋꯦꯕꯁꯥꯏꯠꯇ ꯆꯪꯉꯁꯤ ꯀꯃꯥꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯣꯏꯅꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯗꯨ ꯃꯆꯥ ꯑꯃ ꯍꯥꯏꯔꯛꯀꯦ ꯐꯨꯜ ꯑꯣꯏꯅꯗꯤ ꯎꯠꯂꯔꯣꯏ ꯃꯌꯥꯝ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯊꯥꯖꯤꯟꯕꯁꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯍꯩꯀꯣ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯥꯏꯔꯛꯑꯣ ꯆꯥꯎꯔꯥꯛꯄꯗ ꯑꯗꯨꯝ ꯍꯥꯏꯔꯝꯒꯦ ꯃꯌꯥꯝ ꯀꯣ ꯋꯦꯕꯁꯥꯏꯠꯇ ꯆꯠꯂꯁꯤ ꯗꯥꯏꯔꯦꯛ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯇ ꯁꯤ ꯂꯩꯔꯛꯇꯣ ꯃꯌꯥꯝ ꯉꯁꯥꯏ ꯍꯥꯏꯕꯗꯣ rrcbbs.org.in ꯃꯥꯏ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯅꯦ ꯏꯁ ꯀꯣꯁ ꯔꯦꯜꯋꯦꯒꯤꯀꯣ ꯑꯗꯨꯝ ꯆꯤꯡꯊꯣꯔꯣ ꯋꯦꯕꯁꯥꯏꯠꯇ ꯆꯪꯕ ꯃꯇꯝꯗ ꯁꯤꯗ ꯌꯥꯎꯔꯝꯕꯅꯤ ꯃꯌꯥꯝ ꯑꯦꯄ꯭ꯂꯤꯀꯦꯁꯟ GDCE ꯑꯣꯟꯂꯥꯏꯟ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯗ ꯅꯝꯃꯣ ꯁꯤꯗ ꯅꯝꯕ ꯃꯇꯝꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯁ꯭ꯇꯥꯔꯠ ꯗꯦꯠ ꯉꯁꯥꯏ ꯍꯥꯏꯕꯗꯣ April date 15 ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯏꯟ ꯗꯦꯠ
14 May adum singthara si yaramani. New registration to fill online. Please register if you intended to apply. Sit laire ko hana registration tawbu kangu khotpa loin thare aduna registration tawge haradi myam new registration icon sida mim ye isa sida click tawba ko aduga myam semaina tarakanna registration tawbu yare hisanga kana direct link sapamage aduga sigi direct notification jo official website ki direct download tawge haragana sigi GDCE notification thai si myam sida click taro kana direct sigi PDF file si tholena ko si download tawbu yare aduga myam khangningba topa leiragasu comment box ta haibiramo soidana mateng tawjige aduga link. So thank you so much guys for watching the video and bye for now. Bye bye.